Malim gi thakta pukhanna buhatnariba Imphal-gi B-Transit Airport ki hauzik sempat sagatliba fibam sing ngarang MP Dr. Bimol Akoizamna hagtingani yengsinkhre. Kangpokpida ngarang lambi tingbasinga security kamuknabada kongjang changsinba miyoysingna gari ani mai thakre. Kongjang changsinamba masire security ki miyoy kaya amasu asok apan nangkre haina Manipur Police na haire. Nupi macha amagi ikay kumnaba manghanbada chenaba miyoy sibagi chairak pigadabani haiduna ngarang ahinong yay chukpa ama nupi mahiroy kaya na dahakada kongjang changsinkre. Amadi Syria ki security force-singa President agi mafam takraba Bashar al-Assad pu sagutpa singa chawna khutthoknabada nimit nini khaktada miyoy lising amagi mathakta sikre. Kurumjari ISCOM News mideng tabiriba kwai pumnamakpu aisil ki janambamna taram nokjari hauzik pau sandokna pisari. Imphal-da Leiriba Airport asibu B-Transit International Airport haina mingthol piduna Malim gi thakta pukhanabagi sem sabagi thabak hauzik kana changsilli. Hairiba airport asi top lamdam asigi art singi masak piduna semgatna buhatnabaga loinana mafam asida electric vehicle singi charge tofam station sing hangdokpaga loinana anauba integrated terminal building amasu semgatli. Fibam asigi matangda ngarang Lok Sabha gi MP oiriba Dr. Bimol Akoizamna Airport asida chatuna Airport Authority of India na paikhatliba thabak tharam sing yengsinkre. Imphal International Airport asi GRIHA Griha 4-star gi rating da leinabasu hotnari masigi mathakta airport asida gari sing da natana airport masing hena taba yanaba mafamsu semgatli. Anauba Air Traffic Control Tower apron sing mafam amaga tubada chetpa yanaba taxi ki tongan balambi singsu sembatpada yauri. Panbayay madudi haukiba jahi kumjalisingani kunhumdoi ki April mangada Manipur gi Rajya Sabha gi MP leisemba sana jawbana. Parliament pukhat ki bawahang amada matamaduda Civil Aviation gi Union Minister oiramba Jyotir Aditya Sindiana Hauzik chaliba chahi kumjalisingani kunmanga asida loishinaba pandam thamli haina fongdokkiba leikre. Manipur government na kuki na tariba mafum sing the passenger busing chenhannaba lokhalakkiba khongthang amada tongan ba mafam kayada miyamga security forcing amukna bathokiba thodokta mioi ama sikiba duga kayaman asokapan nanghankiba thawong adubu yaningdaba fongdoktuna Kuki Jo Council na Kuki Jo Singna Kundariba mafam pumnamakta matam kaktaba shutdown lauthokre. Hairiba shutdown gi khongjang asibu mapung fahanaba council asigi chairman Hen Lianthang Thangletna thadorokiba cherol amada Churachandpur district ki oina Indigenous Tribal Leaders Forum ITLF Kangpokpi district ki oina Committee on Tribal Unity Kotu Fajol amadi Zirebam district ki oina Indigenous Tribes Advocacy Committee ITAC, Tamenglong Amadi Nonegi Oina, Kuki Inpi Technopal, Moregi Oina, Hill Tribal Council, HTC Amadi, Chandal District Oina, Kuki Inpi Chandal na mapung fana sagatuna, ating basi may pakna, Chanahangada Bani Haina Cherol Asida Palle. Manipur government na chalibatha sige tareta lawkiba warep amagi matung inna ngarang dagi hauna security ga kan Jackson tharangaloina na ngarang dagi hauna Manipur State Transport bus singda passenger servicing hauki masigi matung inna ngarang panduna leramba LP gas puba truck mari oil tanker ahum sing ayarapan yaudana chathok chasin tawhan ki haina Manipur Police ki control room dagi thadorak cherol amada khanghalakle. Adumagpo Imphal-dagi Kangpokpi fauduna Senapati tamna chetpa busta Kangpokpigi gamgifai yaurakpada mafamaduda leiramba miyamna bus tamna nungsing thajilaki maduda security ki maikaidagi sumiyamadu putan khainaba tear gas shell sing kaptuna tan khaina bhanaki masigi mathakta miyamna tongan ba mafam sing miyamna lambi mayaida nungsing paisinba
टायर सिंह मई थाबगी थबक कया चथखी मसिगा लोइनना मिया मरक्तगी नाउरी अमदि मसक खंगदबा मियोय खरनसु नोंमै सिंह कापथोरकपदा सिक्योरिटी के मियोय अनि तमथीना सोकपगा लोइनना अतोपा सिक्योरिटी के मियोय कुंतरेत अमसु सोकी पुमनमक अदुबु थेंगनबु होनबदा लंबी थिंगबदा यावबा लालगौथांग सिंगसेट कौवा मियोय अमा लेखिदे अमदि अतोपा मियोय तरा तरुकना सोकपन नंगखी मणिपुर पुलिस कंट्रोल रूम की चेरोल असना मखा ताना फोंदोरकपदा सिक्योरिटी फोर्सिंग की गाड़ी अनि अमसु अकाय अतोय थोखी थोक्रिबा थौदोक असिगा मरी लेनना कुकी जो काउंसिल अमदि कुकी स्टूडेंट्स ऑर्गेनाइजेशन अनि न थादोरकिबा चेरोल अमदा सिक्योरिटी फोर्सिंग खोंजंग चंगसनबा मियोय कया इम्फाल लोमदगी होंदुनु पुरकी हाइना मराल सिरकलिबसी युमभम यावदबा वाफमनि हाइना सु चेरोल असिदा सेंगदोरकली Ngarang Federation of Civil Society Organization Fox Manipur na singkiba Ifaldagi Senapati Fawachat kadaba peace rally adugi manungda rally adupo ayadapan pikibani haiba security forcing akan mongda khatnaringai amadi rally adu tinglakpagi khoirang khoi saundaringai matamda media gi thongda Manipur ase maitai amadi naga gi lamni haiduna asaubana maram oiraga atopa yelho furup sing ming palhodaba amadi maitai pangal haina palhodabagi damak isana moral ground da Fox ki president बदगी पोथाजरे हाइना टीएच मनिहार चेरोल अमदा फोंदोरकले चेरोल सिदमहाक नमखा तारादुना आइडिया ऑफ मणिपुर की वखलुन थाजदुना मणिपुर खुंदारिबा येलो फुरुप खुदिंगमक पुन्ना चाखुतमिनाबा मदि पुन्ना हिंगमिनाबा हाइबगी वखलुनदा मांगजिल थाना थबक तौदुना लाखिबने मैठे पांगल इचिलिनाउ सिंगी मरक्तगी तोंगान तोंगान बनुंगाई तब वाफम कया थमलकपना मरम ओइरगा इसाना मोरल रिस्पांसिबिलिटी असि लौदुना Fox की प्रेसिडेंट की फर्मदगी पोथाबने अदुमकपु Fox की थबक थरम सिंग मरु ओइना पीसफुल कोएग्जिस्टेंस among the ethnic communities amadi Manipur da tangdu leitaba purangnaba थबक थरम खुदिंगदा अंगंबा मतेंग पांखिगनी हाइरे उख्रुल डिस्ट्रिक्ट की मनुंग चलिबा पोइदा लंबी की खुदोंगथिबा थौदोक अमदा मियोय मरि सिरे अमदी तरुक अमना असोकपन नंगख्रे हाइरे Ngarang namidyong bumatong nathokiba thaudoga ki matangda Rafai Katamnaw Longgi President Paumi Khabay Sangna Phongdorakibada Leikitraba miyoy mari adudi Poi Baptist Church Women's Society ki chairperson Martha Alungnaw Society Sigi Secretary Yuraichon Nirai Society Asigi Pianist Mazantai Malukso Amadi Korgi member Peace Now Rising Kawi Haina Masaktaki Soklaba miyoy tarukaduna Sangrehau Satsang Sonreshon Maluk Ngachanwon Ronra Chihangam Bukli Kashangni Simra Amadi Ngayailay Satsang ni Haire Paumi Kabaishang na Phongdorakpagi matungina Ngarang lambi ki accident hoglibasi mari leinabasingna lambi thongi fibam thawa sadabadagi asigumba misimina ase thokpane maramaduna athuba matamda lambi thonga se semjin biu haina mari leinabasingi mityeng chingsilakli Tongan ba chingamadi tampaki mafam singda security force ni chathaki bathi bahumagi thabakamada khutsukulai kayama makhata na fagat paleptre ngarang kakching district hyanglam police ne konba sekmaijin hangul ukrul district ki thawai kuki khul Zeribam district ki Vidyanagar Imphal East ki Porapat police ne konba chingkhai chingamadi Tanopol district ki senamdagi masing yamlab khutsukulai kaya fagat ki Moirangi ibudau thangzingi laisang leiriba sigi manakta leiriba Fogakchau awangli kaidigi ngarang security force na nupi ama heroin powder ni haina thazaba gram chamga kuntaretrom ki sapon captara da hapto na purakpadagi fagat kre faraba nupi adudi Farida Begum kawi sahi kontrataret suri haire Nakalama Romda Mizoram ki Champhai district ki Jokathar gi Womko Luigi World Bank Lambidagi Assam Rifles amadi Jokathar police ki apunba team amana Miyoy amadagi heroin number 4 gram chamriga Nepal fagat kre Malengi kaithil da haire ba heroin number 4 asi lupa crore ahunga lakh taruk lom oigani haire Faraba miyoy adudi Jokathar dagi Lalchandama kawi
Laibak asidagi mayai kaba chinjak marufang na muthanabagi pandamda India government ki Ministry of Social Justice and Empowerment ki lamsing makhada haukiba kumjai lising ani kuntiki hauna laibak sin bathungna changsiliba nasa mukta Bharat campaign ki sarukamu oina ngasi Thaubalda nupa macha amasung nupi macha chani rom na saruk yaduna lamsang lamjel haibadi marathon run chenkre District Administration Thaubal amasung District Social Welfare Office Thaubal na sindana pangthokpa Marathon Run Towards a Drug-Free Future haina mingthonba lamsang lamjel adu District asigi Deputy Commissioner Thaubal Ahantam Subasna DC Thaubal gi gate mamangdagi lamthaki aduga Khongjom War Memorial Complex da lamthungfam oiki Saurakna kilometer taramari rom sangna chain kiba lamsang adu lamzel aduda SP Thaubal AASDO longsu sarukiyaki Marathon Run aduda nupi machagi oina Tayangzam Russia Leifam ngairangpam na ahanba Thaunauzam Maria Leifam Haurebi mayai lekay na nisuba Nivia Lystrom Leifam Haurebi mayai lekay na humsuba taki Nipamachagi kanglupta Konthauzum Somorjit Leifam Yairipok Yambim na ahanba KH Jabeb Hussain Leifam Lilong Ubak Khongjang Makhana nisuba aduga Mutum Mukta Leifam Leifrakpum Awang Lekay na humsubataki Ngasigi Marathon Run na Delotion Bigi Khongjom War Memorial Complex sa Pangthokpa Chambathawra Mamada Deputy Commissioner Thaubal amadi SP Thaubal na Marathon na tuda makok matang takraba nupa amasung nupi maja ahum-ahumda selgi mana oina lupa lising mga ahum amasung amagi mana amasung certificate kutsinaki Ngasigi Marathon Run aduga mari laina na wangang bada Deputy Commissioner Ahantam Subasna hai India government ki Minister of Social Justice and Empowerment ki lamjing makhada laibak sin mathung na changsiliba nasa mukta Bharat campaign asida Thaubal district asu thawai yauna saruk yari haibadu utnaba ngasigi marathon ase pangthokpani miyam nasu district asidagi Nisa muthatpada District Administration amasung District Social Welfare Office pu mateng pangbiyu haina apil tawki Ngasi akoigi Thaubal district na akoigi dak sahigi akoigi nasamuk Bharat Abhiyan ki campaign ki sarukamo ina ngasi akoigi nasamuk Bharat kumba akoigi nisa thengnabagi khongjang asida Thaubal district tu saruk yari haiba khangnaba ngasi se akoigi marathon race akoigi DC office sidagi akoigi khongjom War Memorial Complex of Khazagani, Masira Pulabna, Dupi Masa, Masupa Masa, New Chandi, participate on the Kachamala Masina, Marueva Pandam Day, Thaubal District, Equigi, Masamu Bharat, Abhiyangi, programs that way, Yam Thawaya, Sarugari, Masum, Thaubal, Masum Manipur, drug free, Mahena Bamata, Equigi, District Administration, Masum, District Social Welfare, Officer, and so what Thaubal, Logani, Hyderabad, and the Public. International Women's Day gamari lenina Nambol City Block ki manung chanba Taubul Gram Panchayat ki Mahila Gram Sabha BNR GSK Office Taubul da pangthokre Tharamadu de SDO BDO Nambol Tongbram Syam Kumar MCS Taubul GP Administrative Committee ki Chairperson Tochom Ningthe Mani Village Level Federation ki President Singh Yanglem Ibeton Angom Radhodin Taubul Bajar Board ki Chairman Longzam Leirentona atuba mitung lensing amade wangangloy oina sarukyaki Tharamadu da sarukyaki bu wangangloy sing International Women's Day haurakki bagi wari kunaya se da nupi na lawriba thaudang amadi nupi singi thak wangkhat na bawafam kaya phongdoknaki loinana Taubul Gram Panchayat ta miyamna paikhat kadaba thabak kaya khana neinaduna thabak oina pangthok na bawarep lawki SDO BDO Tongbram Syam Kumar na Fongdok Kibada, Nupaga Nupiga, Nupi Singda Kang Bakan Bagichang Heli, Maram Seda Nupi Sing Lotsin na Lady Battalion Sing Putoktuna, Utopangam Lagadi, Chowkat Lambida Achoba, Ahong Upurapangam Gani, Gram Panchayda sa San Midlon Henganaba, VLF Kayana Kana Honarak Libasis Supunging Tawat ni Ngaini Haiki. Department of Life Sciences Botany amadi DBT Builders ne kutsamnadun sinba ni taret ni chimna chathekiba National Level Hands-on Training Cum Workshop Program nasi Manipur University Delotion Cray
Modern Tools and Techniques in Biological Sciences haiba theme da pangthokiba workshop adu maru aina Botany Research Scholars sing amadi Botany gi mahiroi singda anauba technology gi matangda khanghananaba pangthokiba thoram amane Research Scholars sing amadi mahiroi singna anauba technology sing asi sizinabana Makoina thiziliba hiram sing amadi mahida hena khumang chawsanna bohanabada thoidokna mateng oiragani haire Empowering Women, Honoring Excellence Haibasida Manipur Pradesh Youth Congress Nangarang International Women's Day Thoram Kumbi Sandhong Upper Primary School Nangarang Pangthokre Tharamaduda MPYC na School Asida Wajaw Iribising Yauna School Asigi Koksingda Matau Ningtina Tobo Wikai Kumnabutuna Appreciation Certificate Sing Supi Kibagaluinana School Asigat Master Amadi Oja Sing Amadi Mahiroi Singda Whiteboard School Bag Exercise Book na Chingbasu Kutsinaki Deputy Inspector of School Moirang te Mega Chandra na Fongdokibada Nupi bu awang bathakta izat laina ikai kumnaduna hiram khudingmakta saruk yaraba matamdada kunai asi awanba amadi ahongba purakpa ngamgadawribani hairaduna MPYC na malemgi nupi singina medasi akanana kumbida lakpiduna tharamasi pangthokminabasi yamna mamal yami thagatli haiki Tharamadu MPYC gi President Wahengbam Ananahai Congress Party na Nungsinadana bahaibasi Leihandanaba India Pumbada Nungsinabagi Thong Launa Hangli Hairaduna Manipur Pradesh Youth Congress Nupi Haibasi Miyoiba Maraktagi Athoiba Kanglapne Makoibu Yamna Ijat Laina Tauduna Yamna Awang Bathakta Pukhatuna Congress na Ikai Kumnai Haiki Chancorp Private Limited na Lapuda Gisemba Pothok Sing launch tobagi West to Well Haina Mingthonba product launching program ama North Ewasidaliba Hotel Infal gi Sangai Hodapang Thokre environment friendly Oipatanatena West Management amadi self-employed high objectives kaloinana Lapu Pambi dagi puthokpa Pothok Sing launch tobagi Thoramaduda Tourism Department ki Director Puja Elangbam, Directorate of Environment and Climate Change ki Joint Director, Nita Arambam Amadi, Center for Entrepreneurship and Skill Development, Manipur University ki Director, Professor C.H. Ibuhul Singna, Maru Oiba Mitunglan Singoina Sarukyaki, Tharamasiga Mari Lenina, Tourism Department ki Director, Puja Elangbam na Haikibada, Asigum Laba Sustainable Oiba Product Ama Launch Toduna, Masigi brand name Amat Thamduna, Manipur Kaknatana, Malayam Sinbatuna, Miam Mangda Putoktuna, Season Nabayaba Potok Oina Fanghangadori Basi, Miam Nasu, Pam na Season Nagani Haibagit Hazabale, Haiki. Mahang na Makata Duna, Status de Sumarang kind of Fangba, Mahay Marong Su Fangba, Pambi Singbu, Mataukaram na Kanaba Maramda, Season Nagadagi Haibadu Tizinduna, Putok Paibasi, Yam na Fabatabak Amane, Asigum Naba, Environment friendly su oira pothok makal sing asi hena marang kaina puthok pangamnaba hena thizin humsanduna puthok na buhana bagitangai fadabalei masina thabak fangdriba naha kaya dasu thabak fanghanbada mateng su oigani haiki amaromda Chancor Private Limited ki founder Dr. Anupama Devi na haiki bada West Management tawduna plastic ki pothok sing season nabadagi nathai pangamnabagi pandam amagaloina na environment friendly oiba fiber makhalama miyam na fanghanbane Hairiba fiber makalasina fi makal kaya sabata natana handicrafts ki product makal kaya su yauri haiki Hairiba khongthang asigi makhatarak po ina la amadi atay part sing dagisu paper na chingba sabaya ba potok sing sana bagi pandam sing su thamli haiba wafam sing su fongdoki banana plants se kamaina khoya utilize torga koi indigenous oiba plants nyam sing je bazana study to biraga akoi kamaina si se bazana use torga koi sustainable products puthok pa hai base yamna maruni eco friendly environmental friendly aduga synthetic fibers ki su alternate oiba yaba instead of using synthetic plastic akoi everyday products that use to remember sigumba alternative indigenous plants humba nyamsina alternative oina sengat pa yaraga di akoi environment su kanbai ani aduga akoi khunai di mayam unemployed youth nyam lai nyam se educated ki oiraba but thabak phangba ngamda se sumba akoi startup culture amala aga akoi entrepreneurs nyam puraga akoi different products se develop torga mayam se
थबक सु फंगबा एम्पावर्ड ओइबा इसा इसागी इंडिपेंडेंटली लेक्चरबा ngamba haibase akoi kunai chokhatpa akoi gi lamdam se chokhatpa oirakteine na su khanse akoi gi lapu gi masing de mayam na hudo over west ne adudagi well trade to akoi ne fi adudagi handicraft ki item mayam am sara to well trade to rabane adugi mathakta khara lemhoba zero waste oine be damakta akoina akoi gi masum thaba de makhan makha kya kya tai product mayam de season na bagi ri concept ki le Ketramayum Subadani ne iba apunba khorjai haina mingthonba wari larikama Ketramayum Yaima Memorial Trust KYM tina sinduna ngasi kwakaital Moirangpur lekai de leba lupasigi mayai loisang da phongkrei Taramadu the Art and Culture Commissioner Mongzam Joy Singh Manipur State Social Welfare Board ki hanigi chairman Dr. R.K. Nayan Sana Devi Sahitya Academy New Delhi ki Professor Huirem Bihari Singh Amadi Quad Moirangi President Salam Singh na Maru oiba mitunglen singoina sarukya ki Tharamga mari lenina Subadani na paumin sin phongdoki bada Larika si dapun na wari macha manga amadi novel ama yawbaga loina Larika si ahan bo oina ingkum jale singa maga chamapal humfutara nipal da phongki ngasigi tharamasi ki oina lupa lising ani piba larika si lupa lising ama khakta da miyam da phanghan ki baga loina hauzik fawbada larika si kopi chama ki mathakta yon krei Maramaduna, Manipurda Lairik Paba, Mi Yamna Lady Haina Lobu Yai Haiki, Amarumda, Taramaduki Atoba Mitunglan Oikibi, Arkanayan Sanana Fondo Kibada, Nasi Fong Libalarika Sigi Ayibsina, Nauringai Matamdagi Hauna, Wari Macha Kayada, Nupi Singi Tauna Hapa Character Kaya Yahan Dunalaki, Sahitya Asi Kunai Yiming Salabitanatana, Ngasi Magtog Libatodo Watok Sing Iduna Tambasina, Tungi Charol Surol Sing the Su, Asing Balan Amo Ihogani Haiki. Tasigi mangada Mizoram gi Langpui Airport gi Belgium dagi paumi ama ahangba nongmai tokning ani purambaga loinana leibak amada chatpada changada bachi changsing suna yarum dabadagi Aizol police na fare haire Faraba paumi adugi maming Simon Clement Kawi mahak MO News Agency Paumi Haina Masaktak J Haire Mahaki Mathakta Arms Echo Section 25 1B gi Makada Siren Police Station the Kasama registered to Kray Mahakasi Kuikuidringa Mijoram Digi Fauraga Man Madacha Lui Haire Aizol gi Kodama gi Mamang the Mahak Putuk Labatumda Hausek Aizol Police Station the Makata the Wahang Pahong Tonaba Senera Kray Dhaka University ki makhada leri batongan tongan campus sindi ki nupi mahiroi kayana nupi macha magi ikai khumna pamanghan bada chena ba miyoi siba ki cherak pi gada bani haida na ngarang amadi ngasigi lona ba ahing nong yaida lambi da thoklak tuna khongjang changsin kre Bangladesh ki Dhaka da leiba Sofia Kamal University dagi mahiroi kayana ahing nong yai matung ngasi ayuk pung tarani thoi makhairom chetpa matamda rap to bada chena ri ba miyoi adu ba cherak pi na ba thabak locally badu yangsin gada bani haina demand Tauki Masigi Mamangda Ngarang Namidang Pung Tarit Makhairom Tabada Rokia Hall Mamangda Nupi Mahiroi Vice Chancellor Office Mamangda Question Dana Kholaukaya Lauki Kongjang Changsalibi Nupi Mahiroi Singaduna Handakta Magurada Masagi Jahini Palkakta Ngare Nupi Machamabu Miyoi Karana Tamti Bamongda Nupi Bigi Ikai Kum the Bamanghan Kibane Maraleba Sing Matik Chabacharak Pidri Bafawu Mahiroi Singaduna Leptana Kongjang Changsin Krigani Haire Yamna tangna thokpa thodok amada Syria gi security forcinga mafam takraba Syria gi president oiramba Bashar al-Assad pu sagwatpa singa chawna khuthoknabada numit nini khaktada mioi lising amagi mathakta sikre thodoga si hauki basagol sa numit hauzik leriba government asigi michung de leiba khutlai paiba singna laman khumba oina hani gi president adubu sagwatpa alawit kauba mioi kanglup amagi mathakta mi hatpagi thabak hauraki Masinamaram Oraga government lambi thong kaya tingzanduna thamkre Syrian Observatory for Human Rights ki matungin na nakalani ki marakta hatna sunabagi thodok aduda micham chatret nifumanga lekhita bagaloina na hani ki president pusagatpa
खुलाई पाइबा मियोय चामगा निफु निपाल सु सिक्रे हाइरे Panbayai madudi housing mafam takraba hanigi President Bashar al-Assadna President oringi matamda alawech hairiba miyoi kanglubasina leibagatugi achaw-achawba famsing loinana military gi oiba makuk thongba famsing paishin hanki haire masigi matungda tha ahumgi mamangda lakhiba Syria gi anaba government ama lakpada alawech kangbana miyoi kaya hatnaba thabak satharakki Manipur की National Sports University की Mahiroi Sobam Sudes Navusu Mashana की Taulu category की Wing Chunda bronze medal lotani University asidagi Masana sigi medal loba han manupa athlete oire kai samtung elangbam leikhai lirik machadagi Sobam Sudes hauzik kumal napak leba National Sports University da Physical Education Subject Master Toriba Mahiroi amane Panbayabadi, Handak Punjab ki Chandigarh University the Pangthokiba, All India Inter-University Wushu Men's and Women's Championship Kumjala Singani Kunmari Kunmangada Saruk Yaduna Mahakna Medal Asilawrak Kipane. Mahakna Medal Asilawrak Pada Maikai Kayada ki Thagat Pamadi Nungaiba Fongdok Narakli. Hauzik Loisilak Pada Marabapal Amukahana Pizari. Malayam की थाक पुखना बहनरिबा इम्फाल की बीटी कैंडल्स एयरपोर्ट की हाउसिंग संगत सागलिबा फिवम सिंह ngarang MP Dr. Bimol apoy zamnak tengina yengsinkrei Kangpokpida ngarang lambi thingba singa security ka muknabada kongjang changsin mamiyoy say nagari ani mai thakre kongjang changsilamba masire security ki mayoy kaya aman sosok apan nang kre haina Manipur Police na haire Nupi macha magi ikai kumlaba manghan bada chenaba miyoy siba gi jarak pigadabani haidana ngarang ahing longyay chukka ama nupi mahiroi kaya na dhaka da kongjang changsin kray Amadi Syria gi security forcing a president tagi from Takraba Bashar al-Assad pusagut pa singla chaw na kutung nabada nimit nini khakta da miyoy lisang amagi mathak ta sikray Punjasi Fawagina Sandok Chaba ISCOM News Matanga Sida Lojere Makata Pawgidamak ISCOM News Pumiging Tada na Lebiyo